District Administration Bishnupur amasung District Police ka miyam ga yanaba purakpudagi Leimaram waroiching da Assam Rifles thambada yanakrai. Leimaram waroiching da hanadagi leirakliba 5Y9 Gorkha Rifles pu 33 Assam Rifles namhot singani haina thoranglapadagi maike domgi miyam na hokiba numit taruk ni lom asi khongjang sangsinduna lakhibani adubu ngarang DC Bishnupur SP Bishnupur OC Nambol yauna miyam ga wari sanake makhatana ngasi so Assam Rifles ki CEO DC Bishnupur SP Bishnupur yauna DC office ta Leimaram waroiching club maira paibi singi mihut singa khanaraba matung da yanaba amagi matungina mafam aduda Assam Rifles thambada yanakibani Adumainamak Assam Rifles ki maikedi miyamna pamdaba ahenba thabak tawroknabadi khudakta makhoi bu lokthokpa hainasu ngasigi mifamna yanake hairi GR9 sector gi pondana thambiramba asi sigi mahutta 33 Assam Rifle asi changakani mahut thamni haibagi akoina pamdabadagi akoi numit mangani tarungi sumna akoi mafam asida tumda gai chadaga ahing directana akoi mafam asida wana lejarakpasi DC ne OC ne SP ne akoi mayam khanana nabagi mifam amasu phangki adugi matungina matam siga akoina iroina na ngasi amu inau nauna Assam Rifle gi CEO masam yawbiraga SP DC akoi gi Leimaram waroiching club amadi maira paibi akoi pulapna DC da pung ani khare helapna akoi mifam famna meeting tawraba matungda thamdaba yadabadagi akoi tam and the condition gi matungina Assam Rifle gi akoi gi agreement ama inaraba matungda akoi na mafam asida akoi pamdana akoi Assam Rifle ase thamjagi bani